Manipur News.channel Mackay Mayang from the Maru Pausing Pichari. Ahmada Kanglai Pakepano Kolaude Pawmata Pizage, Bisnapur District in a high canal the low Ubagi order Matunda, Moirangi SDP Oga, Chantel Postal, low over the duty to number Haina Cray. Makata Pawmada Bihar se Talibandagi Henepim Sole, Miki and Makuta and Paiduna Tabaktori. Tejasip Yadav. Kungangi Doctor Ama Bihargi Gaya District Upami Ama the Pulaga Tamtina Pubagi Yamna Tabla Tamoshapa Amaga Maylena Tejasip Yadav no Ponkia Pontora Cre, Todo Odungarang, Mahoisa Solaba, Grupa Police Station, Jurisdiction Makada Labor Kung Ama the Tokibani, Todo Odo Bihargi, Voice leader Tejasip Yadav Nayaning the Putokuna Bihar Taliban Sasan Toba, Afghanistan Sangdam Nakre. Police na Dr. Jitendra Yadav asi gang rape victim amagi mayumda atubagi oina layangba chatpani adumakpu mafam adu yorga mahakpu yum adudagi mi kharana chingthoki aduga mahakpu upami amada pullaga tamthina phuki victim adugi mamana mafam adudagi chentholaga 112 da dine tawduna police taknabagi emergency vehicle kauki haiba matam aduda police laki aduga solaba doctor adu kanki amaromda ahanbada mahak Fatehpur CSC da pukatki Madugi Matunda Mahaki Pivam Luna Sokwa Adu Yanglaga Maga Medical College report toki. Attack adu video ama social media da Tagalaki Maduda Tejasip Yadavna Nitish Kumar government asi Taliban dagi hena Pivam Sole haina Maral Sigi. Magna hai patient ama lying with Luba Doctor Amabu, local criminal singer Tamchina Purakiba, Bihar voice leader asin hai NDA gi Sei Kuni Sasan asi Chenda Tumjana Pik Thale, state missionary sing asi Asumbataba Amata Tawdre. Missing Makuta and Paidana Tabak Tore Haina Maral Sigi. Chief Minister Segian Mangle, government at Sea Mackay Salai Kandre, Lengang Latre, Amasung official sing, Treasury Lutonaba, Honabada, Matau Sile Haina Mahana Paiki, Amaronda Todo Aduga Maydana, Polisna, Case Amarista Tokre, Amasung Maduda Maral Eversing, Panabatabak Hokre Hari. Authorities in the Pimza Duna, Tumatanda, Dr. Ribunsika Nabahona Kiba, Tonado Tagaki, Nepi Dugi, Masana Piedo in Solisianiga, Kumatoida, gang rape, Tokibani, Haina Maral City. Makata Amada Longi compensation paid the Lami Tingagani PM Tanga. The impacted land and the standing property owners of NS 37 Paitol Amadi, Tadbung Kulgi National Highway number 37, Impal Jiri Labi Paktopada, Paitol Amadi, Tadbung Kulgi Lam Amasung Yunkai Shokiba Siki Film Tokwa Compassion, Nasi Papa Pividan Lady, Madam Aduna National Highway number 37 Paktopada Shokiba Lam Amadi, Yunkai Film Tokwa Compensation Pidaba Siki Mayokta Lambi Timbi Kungjang Salagani, Haina Pythons, Village Authority Chairman PM Tangana Pongtorali. Manahai Atopa Kolsingidi, Pipam Topa, Compensation Pikre, Adabu, Tadbung Amasung Pythol Kolgi, or anything a sea power. Compensation gi from ama power bibidri tameng long disina compensation gi sempan piragani haina kyara han thajaba pirabajung si power tabak don thok tana leiri maram aduna lambi paktok poda soklaba hairiba kunja sing na NS ICBL company na tabuk suriba tadbung amasung paitol gi lambi kakpugi tabak ase compensation gi sempan ase pidri power thinjanbai khungjang chosalagani hairi makha tawa paw amada Ising Isana Solaba relief came the later relief material piro have a set sumunate tahibur. At the kissing Sana Maramwega Awabanalinge, Matak Miam the Hen Awa Pigano, Sokraba, Massing Yamlava, Musingi relief came, Power Lepam later than one ring the relief came the later relief materials in Piroi, Harakana Simba, Labactibani Haina, Kabai Shoi, Youth Library and Sporting Association President Tahibur, Rahman Pontorali. Upon Santa Leptana Sukiba no Maram Orga Impal. Turel Kayak Padagi Ising Isana, Solaba, Kura Hekur Makongi, Aquabida Lady Mianga, Pamisinga, Unabada, Hebu, Ramana Pontoki Bani, Mana Makata, High, and the Gitoli Ising Isana Maram Oraga, Lekai Kodima, Awapium, Amada, Labani, Adubu, Gentle Ising Asina Yumkaya, Akaya Totuna, Lepam Kangdana, Generaga Lady, Sapagadam from Yambadam, Mapam Saba relief game. Oipam Latabana, Tanaba, Yum, Kunas, and Abasing Mayum, the Sons from Logan Linerally, Ising Isao Yamakan, Mayon, Kurai, Esegi, Manung the Labor, social worker, Kanagamata, Torokide, constitutions, Asigi MLA Natana, Kanamata, Torotaba, have celeb activity hiki. Mana High is Isao Torokona, Tragama, Torokontamda, Leblaga, Yangduna, Labor Poche, Kara Yenba, Ising Kara, Yelaga, Masa, social worker ni, Saktapugi Tabaxi, Tolasi, Tasini, Imalebaki, Sebatoge, Tamoishina, Myang Sebatoge, Kanba, Missing Yamde,
ꯈꯨꯟꯅꯥꯏꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯟꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯅ ꯍꯥꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯔꯥꯏ ꯑꯦꯁꯤꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ MLAꯁꯤꯡ ꯊꯣꯔꯛꯇꯨꯅ ꯄꯨꯟꯅ ꯀꯜꯂꯝꯂꯕꯗꯤ ꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅꯁꯨ ꯆꯪꯂꯝꯂꯣꯏ꯫ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯒꯤ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯕ ꯄꯣꯂꯤꯇꯤꯛꯁ ꯇꯣꯛꯄꯤꯌꯨ꯫ ꯃꯤꯅ ꯇꯧꯕꯗ ꯀꯔꯤ ꯁꯣꯏꯔꯤ, ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯣꯛꯁꯤ ꯍꯥꯏꯈꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯀꯅꯥꯅ ꯊꯕꯛ ꯇꯧꯏ, ꯀꯅꯥꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯄꯥꯡꯒꯩꯒꯤ ꯂꯝꯕꯤ ꯀꯥꯏꯗꯨꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯗ꯭ꯔꯤ꯫ ꯂꯝꯕꯤ ꯑꯁꯤ ꯁ꯭ꯀꯨꯜ, ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ, ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯅꯆꯤꯡꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯑꯃꯠꯇꯅ ꯂꯥꯛꯂꯒ ꯁꯦꯝꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ MLAꯅ ꯃꯁꯥꯒꯤ ꯂꯩꯖꯕ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤꯃꯛ ꯊꯥꯒꯠꯂꯤ꯫ MLA ꯃꯁꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯣꯠꯅꯔꯝꯕꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯔ ꯁꯥꯐꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯝꯕꯤꯁꯤꯡ ꯎꯅꯕ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯀꯩꯔꯥꯎ ꯈꯣꯃꯤꯗꯣꯛ GPꯒꯤ ꯆꯦꯌꯔꯄꯔꯁꯟ MD ꯌꯨꯅꯨꯁ ꯑꯍꯃꯗꯅꯁꯨ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯕ ꯑꯃꯠꯇ ꯊꯣꯔꯛꯇꯦ꯫ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯗ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯥꯝꯅꯗꯤ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯕꯨ ꯑꯋꯥꯕ ꯅꯪꯂꯤꯉꯩ ꯃꯔꯛꯇ ꯊꯣꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒ ꯄꯣꯠ ꯆꯩ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯁꯥ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯍꯥꯏꯕ ꯇꯣꯛꯄꯤꯌꯨ꯫ ꯆꯤꯟ ꯈꯛꯇ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯣꯛꯁꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯛ ꯊꯣꯔꯛꯄꯗꯒꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯩꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ MLA ꯃꯁꯥ ꯂꯥꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟ 8ꯇ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯏꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯅꯪꯅꯕꯒꯤꯗꯃꯛꯇ MLAꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯗ ꯈꯛꯀꯤ ꯅꯠꯇꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ MLAꯅ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯕ ꯌꯨꯝꯁꯤꯡ ꯁꯥꯈꯤꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯀꯅꯤ ꯊꯥꯖꯩ꯫ ꯃꯃꯥꯡꯗ ꯌꯨꯝ ꯆꯥꯝꯃꯔꯣꯝ ꯁꯥꯔꯒ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ NEP ꯁꯣꯛ 2020ꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯠꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ꯫ ꯑꯦꯝꯁ ꯅꯦꯁꯅꯦꯜ ꯑꯦꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ NEP ꯁꯣꯛ 2020 ꯆꯠꯅ ꯀꯥꯡꯂꯣꯟ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯏꯔꯩꯄꯥꯛꯀꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞ ꯑꯦꯝꯁꯀꯤ ꯅꯧꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯝ ꯄꯨꯔꯕ ꯂꯣꯡꯖꯝ ꯊꯣꯡꯂꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯀꯣꯍꯤꯃꯥꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯇ꯭ꯔꯛꯁꯤꯡ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯀꯣꯍꯤꯃꯥꯒꯤ ꯐꯦꯖꯦꯃꯥꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛꯁ ꯑꯣꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯃꯣꯇꯣꯔ ꯋꯥꯔꯀꯔ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟꯒ ꯈꯨꯠꯁꯝꯅꯔꯒ ꯕꯥꯏꯄꯥꯁ ꯔꯣꯗ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯄꯣꯠ ꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯀꯤ ꯏ-ꯄꯥꯎ ꯕꯣꯏꯀꯣꯠ ꯇꯧꯅꯅꯕ ꯑꯝꯖꯨ ꯑꯃꯁꯨꯡ EGMꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯒ꯭ꯋꯥꯜꯇꯥꯕꯤ ꯊꯧꯗꯣꯛ ꯊꯤꯖꯤꯟꯅꯅꯕ ꯁꯦꯝꯈꯤꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤꯅ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯉꯁꯤ ꯅꯨꯃꯤꯠ 35ꯅꯤ ꯐꯥꯔꯕ ꯐꯥꯎꯕ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀ ꯃꯔꯤ ꯂꯩꯅꯕ ꯏ-ꯄꯥꯎꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯑꯦꯗꯤꯇꯔ ꯒꯤꯜꯁ ꯃꯅꯤꯄꯨꯔꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯏ-ꯄꯥꯎꯗꯤ ꯑꯗꯨꯃꯛ ꯐꯣꯡꯈꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯝꯖꯨ ꯑꯃꯁꯨꯡ EGMꯒꯤ ꯑꯣꯏꯕ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯀꯤ ꯄꯥꯎ ꯕꯣꯏꯀꯣꯠ ꯇꯧꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫